Churchand Higher Secondary School, Imphal, Higher School asida handak English ingani kun mangagi section da Class 11 admission da school asigi entrance tawraba matungda selection fangaba angang sing fauba. Nongma matam hendokibada admission tawhandaduna seat hangalaga school asigi principal na oza kharaga manaduna lautunaba manba mawongda nataba pambai sizinaduna sendalambi onthokpa laibak thibani. Higher School asida Minority Students Association MSA Manipur na akanba Mityeng Changlagani haina. Minority Students Association MSA gi Secretary General Chesam Fayas na thadorakpa cherol amana fongdorakli. Cherol asina makata na hai chahi ahum farakadaraba irang asina sokhanlaba chanaba chinjak fauba laisilaktraba sufam nomfam khangdana lairiba tanlak asida Private school da tambang amdabadagi awaba mayoknariba satra singamadi guardian singda awaba kaya piba haiba asi MSA Manipur na akanba mawongda ninda tawbaga loinana yaningdaba fongdokli asigumlaba lairaba satra singi hak matliba amadi praja miyamgi I chupliba oza sing asigi mathakta panliba laingak asina amadi authority na akanba Mityeng changbiyu haina Minority Students Association MSA Manipur na appeal tarakli